Image Paodam yang tabi di bakwai pun maupo rina naurem na han bamaktada taram na ukchari ngasigi maroi pauda Salai Holdings ki office sing police na solon sen kibadagi sel thamluba miyam makok painare Naga Peace Talk ki wari loidre kokomina matam thariba du handopi haina Deputy Chief Minister Yumnam Joy Kumar na phongdokre Loinana marifu manga suba adventure sports ki damakta ngasi lamthakre Mapungaiba paumu pizari Salai Holdings ka mari leinaba selthum gi thabak thoram punamak lephan khibaga loinana office sing police na solon sin khibadagi Salai Holdings ta sel thamluba miyam makok painare amaromda Salai Holdings restructure toba amasung police ki investigation leibana matam kharagi oina thonglon mani haina Salai Holdings Private Limited na khudakta thokiba notice amana phongdokre ngasi ayu angan bada tera kaithel amadi uripok ta leiba Salai gi bank police na Sol lonsin ki aduga police na sol lonsin ki badagi bank sing aduda sel loba lakpa miyam na khudong chada ba thokre company asida sel thamluba miyam mi paina ba poktuna tera dokrak pam lekai da leiba Salai gi head office tera kaithel da leiba bank amadi uripok da leiba Salai gi branch da yamlaba investor kayana thomjinaraki aduga thong aduna maram oiraduna pamdaba thodok thoktana ba police na ngak sen bagi thabak sathaki mamang thagi October gi chaichat kuntra dagi hanagi chairman Narengbam Samarjit Salai gi board of director gi list gi kakre masigi damakta register of company da che thakre aduga restructure tawraba matungda hana tawramba dugi mathakta noba project ya sathagani aduga police na Salai gi holdings gi sel chunga mari leinaba office sing sil tawduna investigation chathabada Salai na angamba mateng pangani masi hek loibaga Salai na miyam gi damakta hana gumna thabak tawgani miyam gi thajaba kaidongnungda manghaloi aduga Narengbam Samarjit na mapanda satkibada yamlaba sen pukre hainariba si aranba yumpham yaudabani company gi chana kanglon gi matungina chairman na paiba yaba sel gi wangmada karigumba mata pukhide haiki Indonaga Peace Talk ke waroi sinna Manipur gi saktam kaihenba yaroi haiduna ngasi so kokomi gi meeting makada tongan ba mafam singda section maira khongchat chatkre Indonaga Peace Talk ki waroi sin purakpada Manipur gi integrity amadi boundary sokpaya ba wafam amata yawa yaroi aduga hiram amata da Manipur gi custom culture financial amadi administration su sokpa sungya yaroi haiduna kokomi gi lamjing makada coordinating body kuraiga khosamnaraga moirang kampu nupi thodang loop top awang lekai mahila mandal loop aduga top kunau maira paibi loop amadi moirang kampu Sajep makha lekai maira paibina ngarang numidang pung taret taba matamdagi pung nipal fawbada section mifam phamki coordinating body kuraiga khosamnaraga chingarel tespur maira paibina chingarel tespur ge akoibada su maira khongchat chakhi soibam lekai akoibada leiba maira paibi ahongai maira paibi thangjam lekai maira paibi thodam lekai maira paibi aduga chingambam lekai maira paibi kurai salathong maira paibi singna punsilaga kurai lamlong kaithel pullaga Manipur gi saktam kaiba yaroi haiduna slogan kaya lauki India government na kumja lisingani amagi June taragani pal amuhanna thongnanaba chebau tawbigano haina su wangang loisingna phongdoknaki karigumbada Manipur gi custom culture financial amadi administration kahelaklabadi Manipur miyamna tuminna khak leithokloi amadi chapchaba laman singani haina su phongdoki NSNIM amadi Bharat Sarkar ga sanariba santi gi wari asigi waroi sinama laglagani haibadagi state asida hojik oiriba fibam asida sarkar na pung kunmari jekshin thorang lokhali haina Manipur gi chief minister Nongthombam Birena phongdokre ngasi chief minister Bangloda social media gi sarwama oiriba WhatsApp group singi admin chama ga yankhai rom unabagi thoram amada mahana wafam asi phongdokhibane Mahana makha taraduna Manipur gi political party singna center rasatuna center gi leader sing unarure aduga center gi leader singna stakeholder sing
yaudana waroisin purakloi haina thajaba thamnakiba adu ngaklagani haina thajai aduga center gi leader singna pirakiba thajaba adu miyamna ngaiminasi aduga sintha lepa natragana atopa khongjang sangsinduna praja wahanbagi mahuta sarkar gi mateng pangbiyo aduga hojiki matam asida social media na malemda achouba thodang ama lauri state asida su BJP na luchingba sarkar asina chahi ani makhai hena sasan tawrakpada jat bijat khaidana manipur ama oirakliba se social media gi achouba mateng yauri aduga cyber crime gi chana kanglon su miyamda khangan khiba asina state asida ahongba khumang chawshinba media gi lamda hengatlagani haiki Indonaga peace talk ki waroisin amasung masigi manungda kari kari yauri bage haibadu miyamgi mihut sinduna semkiba kokomina lakliba chaichat mari fawbagi manungda sengba waroi ama khanghanaba matam thariba adu handokpiyo aduga Indonaga peace talk ki wari loidriba poramagi fal karamna puthokadoribano haina hangladuna center gi luchingba singna pirakliba commitment asi matam kharadi ngaiminna khisi haina Handakta Delhi da saluba all political party gi luching baso eriba deputy chief minister Yumnam Joy Kumar na paumi singda phungdokre new secretary ta leiba deputy CM gi conference hall da pangthokpa pau gi mifam amada deputy CM na makata na haiki mamangi congress lengang na pairinge matamda muiba Imphal da changba yaroi haina thingkiba aduda matam adugi lengang na laukiba thodang hojiki lengang asinasu chapchana leiri aduga framework agreement ki waroi singi mangoina na Lamdamasigi stakeholders sing Tanaramgani Haina India gi Home Minister na Fongdorok liba se Laina Logum se Luchingba se Hojik Lairiba NDA government ki masak naiba Luchingba ama oibada natana masagi principal leijaba Luchingba amani mahangna Fongdokiba wafam amata ngasi fawbada onana torokpa laikidri maramaduna media amadi social media kharada NSN IM ga natragana India government ka yana khre haina Fongdorok liba se condition kharada yana bani aduga finalize tawdri haibagi lenga asina report fangi haiki Manipur University ki Department of Physical Education and Sports Science na chotharakba certificate course on adventure sport ki sarwama oina Manipur Mountaineering and Trekking Association na pangthokpa marifuga manga suba adventure sports ki damakta ngasi MMTA gi president Bijoy Kakching Tabam na Minuthong da leba MMTA gi office gi lamthakre hariba adventure sport campus si Bisnupur gi Lamdanda Leiba MMTA gi Institute da numit tarani leiduna tongan ba adventure sport ki masana sing campers singda takpi tabbigani hariba campus gi damakta punna mahiroi yangkhaini thoi saru yari aduga ngasi lamthaba gi achamba thoramda MMTA gi president Bijoy Kakching Tabam na hai adventure sport asna hagolak leba naha singda hakchang fahanbada natana wakhal senghalli loinana thaksi khasi ngakna chanabada achouba thodang lauri amade hojik tourism gi sector chawkhaliba asida adventure sport asina chauba thodang lauragani haina phongdokli ngasi gi lamthaba gi thoram aduda Manipur University gi Department of Physical Education and Sports Science gi assistant professor amade course asigi coordinator Dr L Santos course asigi teacher Dr K Romeo amadi MMTA gi thomi singsu saruyaki No school back day gamari leina education minister Thoksom Radishyam nangase Budi Manjuri High School Uripok ta chatuna yangshin khre khongchara duda minister na school gi angang singna oja singa loina na art and craft ki thabak chatharam ki aduga khongchara duda education is director TH Kiran Kumar IAS department asigi official sing JDO su saryaki khongchara duda minister na oja singda mahiroi singbo extra curricular activities singda sarya handuna Maikai Khudingda improvement lehenana ba pautak pikhi aduga minister gi makha taraduna Mahiroi Singbo school ase fajin punsinba yaudana leinaba ani suba yum amagumna kalhanduna karigumbada Mahiroi Singna sotharabasu oja singna makhoibo pungning thawat pinaba haiki Thawal District Police ki Superintendent of Police Dr. A. Sibomchagi meeting makada District Police Thawal na Thawal District ki manungda leiriba Ima Indol Ichal Iche Chamarom Ningol Chako Krek ngasi SP Thawal gi office complex da pangthokiba Ningol Chako bagi thawram aduda Dr. A. Sibomcha SP Thawal L Radhakanta ADM Thawal Additional SP LOTH Disorjit Additional SP Operation S Sachidananda amadi atai police officer singsu saruyaki Ningol Chako bagi thawram pangthokpagi matangda Dr. S. Ibomcha SP Thawal na hai District Police Thawal bo ngase Chako jariba Ima Indol Ichal Iche sing asina ngakpi senbiduna ngase
फाउबदा तंगदु लेताना लेजबा ngamjaribani aduga ima indol sing asina achoba mateng kaya pangbibadagi district police thawalna thodo wathok amadi irang kaya matam chana lakshinba ngamjaribani amadi achoba thabak kaya mai pakna pangthokpa ngamjaribani district police thawal bo achoba mateng pangbiriba ima indol ichaliche singda district police thawal gi mai kaidagi so hek pokminaba ichaliche ima indol magni khanna ngasigi ningol chakobagi thoram ase pangthok chabani aduga ima indol iche ichal singna ngasigi thoram ase da harau harauna lengbirakuna chaklen ama chaminaba amadi ngamjaba khudol pot macha amamam bijabada harau harauna lobibagi damakta su district police thawal gi maikei degi thagatpasu thamjari makha tarakpadasu district asida leiriba ima indol ichaliche singna makhatana district police thawal bu hena chouba mateng pangbiduna district police bu mathau ningthina pangthokpa police ama oihanbiu amasong ing tappa nungsi chanaba leminaba lamdamama oheminasi haina phongdokhi district ase thawal district ase koi shanti oina lehen biba aduga koi da suki chaw suki cho mating myam pangbidana koi crime jin control tawda aduga te mating myam tawbidana koi police ko chaw mating pangbidagi damakta koi imani aduga he kumina ba che seni khala kan koi si chaw si ko jabani koi yamna harauna yam ngaina koi ima che chan myam jin lapi dana koi chak sabi raba koi na yamasi yam da su koi kudol phasgaji kamda harauna yam ngaina lobi basi koi ni kan ri oina thawal district police ko na yamna mai pakwa da tung koi na koi lai phabo oigani haina koi khanjaba Senapati district tagi hauji CMC hospital Kwerengai Imphal da scrub types na manaduna leiriba master Binkaupo chahi taraga mari ase masagi nabana maram oiraga platelet count yamna hanthakibana human initiatives manipur da mateng hanglakpadagi ngase human initiatives manipur gi convener amom janel kumanna Luchingba Timamana Janims ki blood bank and transfusion unit ki head of department Dr. Surjit Konsam Amade Puksel Chauraba donor Sanju Taheng Bamga Mateng Loinana platelet Hengalan Naba Mateng Pikre Human Initiatives Manipur ki convener Amom Janel Kumana Thadorokpa Warol gi matung ina organization asina jat bijat khaidana tola taraba singi angamba mateng pangjaduna lakli aduga miyamna su organization asigi thabak singda mateng pangbiu haina phongdorakli Chaliba tha November ki tang mari dagi tara Nepal fawba Directorate of Information and Public Relations na sinduna impact of social media haiba sida numit tara magani ki short course ama More College ta pangtholagani kanagumba course asida saru yaningba candidate singna DIPR headquarter Koshampat natragana More College ki principal Lumjapau Wi-Fi da application pisin bayagani applicant sing ado class 12 pass tawba amadi computer knowledge legadabani haina State Institute of Journalism DIPR na khangalakli Bangkok Post ka unabada amada Prime Minister Narendra Modi na haiki transforming Asia and world India na maruiba role lauri India si malemgi economic growth amadi development largest contributor singi manungda ama oiri Asia na si India gi Act East policy gi yamna maruiba wafam ama oiri ngasi gi malemda Kwaidagi economically amasong politically dynamic region amasu oiri aduga Asian yamna pangal leiba amadi nungai yaifaba mafam ama ohenba Indiana pamli haiki IIT Delhi gi chamaga yankai suba convocation ceremony ngasi pangchokre ngarangna $1 billion endowment drive haudoki IIT Delhi gi director Professor B Ram Gopal Rao na haikibada Drive ase October 18 da President Ramnath Kovind na inaugurate tawkibani mahakna makhata na haikibada IIT Delhi amadi ISRO na punduna ISRO Space Technology Cell ama IIT Delhi da sengwat kadori Space Technology da sathagadaba project singda miyeng thamgani haukiba chahi mari asida research ke budget sada chahum hengatle haiki aduga director Rauna makhata na haikibada IIT Delhi na haukiba chahi anida anoba academic institutes Pangalanba Hokre Uzbekistan ki Tashkent da pangthokliba government head singi Shanghai Cooperation Organization Council gi mifamda saruyariba Defense Minister Rajnath Singh na haikibada nungai yaifaba amadi tangdu leitaba ohennabagi damakta maruiba lambidi economic cooperation ne
unilateralism and protectionism nadi Kanadasu kanaba pide India di aronathup leitaba ifong fongba lengak ama oire aduga Sangai Cooperation Organization gi manungda leiba small amasung medium size enterprises da India na mapung fana sawatli Defense Minister na Tansken da leiba Shastri Street da Killiba Lal Bahadur Shastri gi mitamda leisu katuna ikai khumnabasu utki ing solising amaga chamapal humfu humdoi ge January gi taraga mathoi da Shastri Tansken da lekhidabane Sanabai Pauda Hojik Chathariba Hero Indian Super League 2019 gi ngarang sanakhiba 32 suba match da North East United FC ga FC Gawaga goal aniani chanaduna draw oikre Liga Sigi ngasi 13 suba match da GMC Bolayogi Athletic Stadium Hyderabad da ngasi numidang wairam pung 8 makai tabadagi Hyderabad FC ga Kerala Blaster ga sanaba hokre hayeng November gi tang ahum nomaijing numita Jamshedpur FC ga Bengaluru FC ga JRD Tata Sports Complex Jamshedpur da numidang wairamgi pung 8 makai tabada sanagani hojik fawbada ATK na match ahum sanakibada ani thoiduna point 3 fangduna khwaidagi makok ta leiri mathangda Jamshedpur na match ki ani sanakibada anirak thoibada point 3 fangduna ani suba mafamda leiri aroibada maroiba paw mohanna pizari Salai Holdings ki office sing police na solon sang kibadagi sel thamluba miyam makok painare Naga Peace Talk ki wari loidre kokomina matam thariba du handopi haina Deputy Chief Minister Yumnam Joy Kumar na phongdokre Loinana marifu manga suba adventure sports ki damakta ngasi lamthakre ngasi ki damakta ri mes Paodam loisinjari miyam bu mohanna khurumjari